Ngasi nungdan phongkiba pandanggi pause dagi maruoipa pau khara khangasiraga miyamda khudo tamjige Chief Minister na ichawgi fibam yangchingkhrei amuk hana ichawgi awaba mayoknadaba mapum phaba poram ama yatnaba khanaba leirei CM Manipur thengnariba ichaw asi natural calamity ne asiguma ichaw asi amuk hana mayoknadaba mapum phaba poram ama yatnaba water resources minister ga khanaba leirei ichaw asiga mari lenina mangjongna report ama Chief Secretary Delhi de thaduna khangan basu leire hana Chief Minister Mbere phongdokhrei State asida thokliba ichaw asina thoalaba mafamsing yengchiladuna Chief Minister na paumishingda phongdokhibada Manipur da thokliba ichaw asisu mausana thoanba amang atane natural calamity na Delhi yauna leba asigi mafam kayada ichaw thoale Manipur da asu yamna nong churakani haiba thajarude lengaki maikaidigi mangjongna checking thorang kaya paikhalabasi ichaw asi mayoknare adubu tungda amu hanna asigumba ichaw asi mayoknadanaba mapum phaba poram ama yatnaba mari leinaba water resources minister ga khanaba sileire haike mahana makha taraduna ichaw asina yum kai yaungna labo kaya ising thumjinduna mangta hallei laibak chibadi nong lepna chubane isit asira thengnariba ichaw asina Chinapadi district miyo ani thawai mangkhrei asigumba thengnariba khudongchadaba kaya asigi mangjongna report ama Chief Secretary Delhi de thadna khangan balaikhrei ichaw asigi mathau taba relief materials sing DC singi khutangna phangale ising ichaw asi thengnaba honabada thoudang lauriba Central Force State Force amadi volunteers sing yauna punama phuchu Chief Minister na thagapa phongdokhe MP Bimol na parliament nikhan bangam kiwasi Manipur gi political history da ahambane Louge Manipur gi MP Dr Angomsa Bimol akoijamna parliament session ahamba oina thamkhiyo famna parliament nikhan bangam kiwasi Manipur gi political history da ahambane haina Manipur Pradesh Congress Committee gi president oiramba Louge na phongdorakli Sangapurau da leiba nambo kendra gi ex MLA asigi mayamda pamuisinga unaba amada mahakna hai Manipur gi chahi helaba irang asina piriba chaitheng amade center gi asoiba kaya atemba minute kharagi manungda Dr Bimol na parliament da thamkiba asi miyam punamakna thaganaribani haike MP asina thamki of madida core issue yaude haina BJP na marasiri basi maram chade haraduna mahana makhatana hai suspension of operation surok thopa haiba sidi state ki subject ne NRC chana hanbagi matangsu Union Home Minister na handagi chana halagani haiduna leiraba of mamani lakliba July 19 dagi parliament session amu hanna chathaba horokpada Manipur gi MP Dr Bimol amadi after athar anina Manipur miyam ki interest maru oiba ofang kaya pukhalakani haiba thajaba phongdokhe Lonina Dr Bimol na parliament da thamki of madugi matangda Prime Minister Narendra Modi na Rajya Sabha da thamki of madude miyamna apemba oikidabra haiba asi miyamna khangnaraba wafamne Prime Minister na thamki of maduda Manipur gi issue asigi solution oiba yaba wafam amata pankidabagi maramna karigino hainasu ex MLA asina hangrakli State lengang recommendation thabiro Central taksinbagi thoudang louge ngamdrabadi politics tagi pathage Mahesor Chingkuki singdagi ST status lautokna yelami maitai singda status asi phanganabagi matangda state lengakna recommend thabiro Central taksinbagi thoudang louge ngamdrabadi politics tagi pathagani hana Mahesor thongnau jamna phongdokhrei wafam asi ngasi Manipur da thokliba irang asigi matangda RPI Athawale ki National President Union Minister Ramdas Athawale yauna party asigi luchingba singna saruk yaduna pangthokiba party asigi akhanaba mifam amada phongdokhibane Manipur RPI Conference hana mingthonduna Delhi gi Constitution Club ta pangthokiba mifam aduda party asigi National Secretary gi Thausu Puriba Mahesor thongnau jamna hai SC status lautokpa amadi hapsinba haibase Iselenga ki recommendation yauduna oithokloi Maki maikaidigi mamangge Central lengakta Union Tribal Affairs Minister oiramba Arjumunda amadi nauna fam pairiba Joy oramda wafama asigi marik chumba documents sing langkhatuna chingkuki singdagi status asi lauthokna maitai singda phanganaba taksinba laikhre hairei istelenga ki oiba tafam thokpa thoudang adumak laubiyu center gi oinadi mahana angamba thakta honaduna thabak to onthongnaba honagani haina phongdokhe nakalamaramda Manipur ngamkhai kanaba honabada RPI Athawale na matam pumbada miyamgi damak lepkani amadi miyamgi phamphang thokpa hak phangnaba honabada su chauna mating pangani haina party asigi National President oiriba Union Minister Ramdas Athawale na phongdokhe mifam adu loiraba matungda Manipur daga lakpa
Party asigi thangmisingna Manipurgi irang asigi matangda Ramdas Athawaleda memoranda pichinduna irang asigi warasina thuba matamda puraknaba party asina achaba thoudang launaba taksingki CIC Moirangi doctor nurse amasing staff singe pungning hantanaba hotnabiganu Sarojini Moirang Kiam Laikai oina Brainanda kauba miyoi amana mahaki apopi laikhidabaga mari lenyana media phongdor ariba wafam singa du laibak thibani Meshi asiga mari lainaba record khudimak lairi hana CIC Moirangi MO Sarojini angomna phongdorakre pangmi singa unaba amada wafam achi phongdoladuna Sarojini angomna hai matam khudimakta miyamgi mateng pangduna lakliba CIC Moirangi doctor nurse amasung staff singi pungning wakal hantanaba honabiganu Meshi asiga mari lenyana Brainanda amasung mahaki imung manunggi miyosinga kayarak hana unuduna wari sanakhiba laikhrabani Brainandana CMO Bisnupur amasung CIC Moirangi MO da Dr. amasung staff singi register pinabak harakkiba adu makok thongba authority gi ayaba yauduna civilian amada register pithopa yadabagi kanglo laibana pikidabani CIC Moirangi Dr. na atopa hospital da refer tawbada akhanaba hospital gi maming panduna pikiba laite refer aduda higher center haina iduna pikibani masida patient party na puningba layengsang amada hekta powada athingba pikide CIC Moirang da specialized Dr. Laitabana maphamasi first referral unit on laibani thoudok thokiba numi aduda sinumida wairam pung 7:40 da casualty ki ticket kaklaga mathau taba treatment khudimak piki khudak aduda injection kamnaba khanganbada CIC Moirangi doctor natraga staff amata da pau piramdana mayumda haluraba matung pung anirom kanaraga CIC Moirangda amu halaklaga injection adu kapkhibani thaudo adu record punamak CIC Moirangda leiri hainasu mahangna makha ki paumi singa unaba aduda CIC Moirangi doctor amadi staff singa loyana loge kenner samiti gi member singsu saruyaki khulai phagatkrai security force namdam asiki ching amasung tampaki district singda paktangna thiba homagi thabak chathakrai thiba homagi operation sing adugi manungchanna Churchamba district amasung Imphal West district tagi khusuk khulai kya phagappa ngamlei police tagi phangba paw amagi matung ina Churchamba district chathakhiba operation aduda countryman cell launcher ahum improvised cell ama phagappa ngamkhi nakal amaromda Imphal West district tagi bulletproof plate yaudaba jacket cover nipan sleeping bag kun bulletproof plate jura amma bulletproof helmet ani camouflage khongra manga camouflage jacket ani Oriva Green gi khudang asangba furit ama soldier pistol horstar amaga phagappa ngamle hana pawsina makhatari LMG Manipur na sel gi mating pangkre haukiba June 13 ta mi gi yumthak koppada yumthak tagi tarakpadagi kokta sokna Imphal hospital gi ICU da laying chathariba hairo kendra gi manung chana lairiba sarungpham mamang laikai dagi sarangthem Amarjit ta LMG Manipur na sel oina lupa 10 gi tengbang khusina khrei Tembang Senfamachi Group ICG General Pandagi Pibani, Tembang Kongsa Adu Group ICG, Vice President Chongtham Jibalata na Luchinki Bagalonyana, Group ICG Maru Eba Taupuba Amadi Member Kiana Saruyaki, Tembang Aduga Mari Lenina Group ICG Secretary, Oji Charakambamna, Sok Tunalairiba Amarjiki Imung IC, Mahang Nomagi Afang Apang Bathabak Suraga Pubani Hari.